ꯀꯔꯤ ꯆꯠꯄꯤꯔꯥ ꯆꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯅꯪ ꯆꯪ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯉꯥꯡ ꯂꯣꯟꯒꯦ ꯍꯦꯄꯤ ꯌꯥꯎꯁꯪ ꯏꯅꯝꯃ ꯅꯠꯇ꯭ꯔꯒꯅ ꯍꯦꯜꯂꯦ ꯉꯁꯤꯗꯤ ꯍꯥꯜꯂꯦ ꯉꯁꯤꯗꯤ ꯍꯥꯏꯁꯤꯗꯤ ꯍꯜꯂꯦ ꯃꯌꯥꯝ ꯍꯦꯄꯤ ꯌꯥꯎꯁꯪ ꯈꯔꯗꯤ ꯊꯦꯡꯉꯦ ꯆꯤꯅꯤ ꯑꯈꯥꯏꯕ ꯂꯩꯇ꯭ꯔꯦ ꯆꯤꯅꯤ ꯈꯤꯇ ꯈꯥꯏꯕꯤꯒꯦꯔꯥ ꯇꯥꯃꯣ ꯀꯥꯆꯤꯟ ꯂꯩꯈ꯭ꯔꯦ ꯍꯥ ꯍꯥꯎ ꯃꯤ ꯀꯅꯥꯝ ꯊꯣꯡꯅꯔꯝꯒꯤꯔꯣꯏ ꯏꯅꯝꯃ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯇꯥꯃꯣ ꯅꯦꯠꯇꯣ ꯑꯝꯇꯒ ꯍꯥꯞꯄꯧꯅꯦ ꯌꯥꯗ꯭ꯔꯥ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯦꯕ ꯑꯗꯣ ꯅꯦꯠꯇꯣ ꯌꯥꯎꯗꯤ ꯌꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛꯀ ꯀꯥꯞꯄ ꯌꯦꯡꯉꯣ ꯊꯥꯕꯜ ꯂꯩꯌꯦ ꯉꯁꯤꯗꯤ ꯁꯨꯒꯨꯅꯨꯗ ꯁꯨꯒꯨꯅꯨꯗ ꯊꯥꯕꯜ ꯂꯥꯛꯅꯧꯑꯣ ꯃꯌꯥꯝ ꯄꯤꯒꯦ ꯍꯥ ꯑꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯦꯠ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯃꯥ ꯐꯣꯟ ꯑꯣꯠꯂ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯊꯥꯕꯜ ꯆꯠꯇꯣꯏꯅꯦꯅ ꯂꯣꯏꯁꯤꯜꯂ ꯉꯥꯏ ꯂꯩꯔꯦ ꯃꯥꯁꯦ ꯊꯥꯕꯜ ꯌꯦꯡꯕ ꯉꯥꯛꯇ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯑꯦ 148ꯅꯦ ꯅꯪ ꯀꯥꯞꯄꯛꯏꯁꯦ ꯀꯩꯅꯣ ꯅꯦꯠꯀꯤꯔꯕ ꯗꯇꯥ ꯆꯥꯛ ꯆꯥꯅꯔꯦ ꯌꯥꯎꯁꯪꯒꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯁꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤꯅꯦ ꯌꯥꯎꯁꯪꯁꯦ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯏꯃꯥ ꯅꯃꯁꯦ ꯏꯅꯝꯃ ꯌꯥꯎꯁꯪ ꯆꯥꯛ ꯆꯥꯅꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯊꯥꯕꯜ ꯂꯩꯌꯦ ꯏꯅꯝꯃ ꯅꯣꯏ ꯀꯩ ꯂꯝꯗꯩꯅꯣ ꯍꯦꯄꯤ ꯍꯣꯂꯤ ꯏꯆꯦ ꯍꯦꯄꯤ ꯍꯣꯂꯤ
ꯑꯩꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯇꯨ ꯃꯦꯀ꯭ꯔꯣꯅꯤ ꯃꯦꯒꯤꯒ ꯃꯦꯀ꯭ꯔꯣꯅꯤꯒ ꯑꯣꯏꯅ ꯁꯦꯝꯃꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯟꯅꯔꯅꯦ ꯍꯧꯖꯤꯛꯀꯤ ꯁꯦ ꯈꯔ ꯆꯤꯡꯁꯤꯜꯂꯨꯁꯤ ꯇꯥꯃꯣ ꯆꯥꯒ ꯆꯉꯥꯡ ꯁꯦ ꯁꯤ ꯆꯥꯊꯣꯛꯑꯁꯤ ꯃꯤ ꯊꯣꯛꯂꯛꯑꯝꯒꯤꯔꯣꯏ ꯕꯦꯟ ꯊꯤꯟꯕ ꯃ꯭ꯌꯨꯖꯤꯛ ꯊꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯧꯖꯥꯎ ꯑꯣꯐ ꯗ ꯏꯌꯥꯔ ꯅꯪ ꯎꯗꯔꯦ ꯑꯗꯨ ꯁꯦꯝꯃꯛꯎꯅꯦ ꯎꯍꯟꯒꯦ ꯅꯁꯛꯇꯣ ꯎꯍꯜꯂꯣꯝꯇ ꯑꯁꯤꯅ ꯑꯩꯅ ꯁꯦꯝꯕ ꯁꯣꯁꯅꯦ ꯇꯣꯃꯦꯇꯣ ꯁꯣꯁ ꯇꯣꯃꯦꯇꯣ ꯁꯣꯁꯁꯦ ꯌꯥꯝ ꯁꯤꯜꯂꯦꯕ ꯑꯗ ꯑꯩꯅ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯍꯥꯎꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯍꯥꯎꯕ꯭ꯔ ꯌꯦꯡꯉꯨ ꯀꯩꯅꯣ ꯀꯃꯦꯟ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯄꯥꯒꯦ ꯑꯁꯤꯗ ꯌꯦꯡꯕ ꯌꯥꯗ꯭ꯔꯁꯨ ꯂꯥꯛꯆꯒꯦ ꯂꯥꯛꯆꯒꯦ ꯂꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯔꯤꯌꯦ ꯈꯔ ꯆꯪꯁꯤꯜꯂꯛꯎꯅꯦ ꯅꯪꯁꯨ ꯈꯔ ꯎꯍꯟꯒꯦ ꯑꯩ ꯑꯃꯨꯛ ꯇꯥꯈꯤꯅꯤꯀꯣ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤꯅꯕ ꯆꯥꯈ꯭ꯔꯦ ꯆꯥꯈ꯭ꯔꯕꯣ ꯐꯔꯦ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯍꯥꯞꯄꯣ ꯅꯦꯠ ꯈꯨꯆꯞꯇꯣ ꯅꯪꯒꯤꯁꯨ ꯆꯞꯄ ꯃꯥꯜꯂꯦ ꯏꯇꯩꯃ ꯊꯥꯕꯜꯒ ꯆꯠꯇ꯭ꯔꯕꯣ ꯉꯁꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗ ꯉꯁꯤ ꯊꯥꯕꯜ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯤ ꯌꯦꯡꯕ ꯏꯅꯝꯃ ꯀꯩ ꯏꯟꯖꯥꯡ ꯍꯣꯠꯅꯔꯒꯦ ꯆꯥꯛ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯈꯔ ꯍꯥꯎꯅꯕ ꯍꯥꯏ ꯏꯅꯝꯃꯁꯦ ꯉꯁꯤꯁꯨ ꯐꯖꯩꯍꯦ ꯒꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯇꯩꯗꯤ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯍꯥꯏꯔꯣ ꯏꯇꯩꯗꯣ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯍꯥꯏꯔꯣ ꯑꯕꯨꯡꯉꯣꯗꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯂꯩꯈ꯭ꯔꯦ ꯃꯥ ꯊꯧꯕꯥꯜꯗ ꯂꯩꯅꯤꯡꯉꯦꯅ ꯅꯍꯥꯟ ꯌꯥꯎꯁꯪ ꯍꯌꯦꯡꯅꯦ ꯉꯁꯤꯒꯨꯝꯕꯗꯔ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯆꯠꯂꯦꯕꯀꯣ ꯑꯗ ꯂꯩꯍꯧꯔꯒꯦꯅ ꯂꯩꯍꯧꯔꯦ ꯕꯥꯕꯤ ꯅꯣꯏ ꯁꯨꯒꯨꯅꯨ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯕ꯭ꯔꯣ ꯐꯝꯃꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯅꯍꯥꯟ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯥ ꯊꯥꯎ ꯈꯔ ꯋꯥꯠꯄꯩꯅꯦ ꯅꯍꯥꯟ ꯊꯥꯎ ꯌꯥꯝꯃꯦꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯂꯦꯞꯈ꯭ꯔꯤꯁꯦꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯛꯁꯦ ꯃ꯭ꯌꯨꯖꯤꯛ ꯊꯤꯟꯕ ꯋꯥꯅꯦꯕ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯄꯥꯝꯗ ꯍꯥꯏ ꯆꯦ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯥꯏ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯍꯣꯂꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯨꯁꯦꯅ ꯅꯇꯣꯝ ꯆꯥꯎꯀꯣ ꯅꯣꯏ ꯉꯥꯏꯁꯤꯅꯦ ꯍꯥꯏ इतई हैप्पी होली है
Happy Holi. Happy Holi. Hồi đi hayang program làm lệ. Akhoi đi pubiroy. Cái nó không để bại gì đấy. Cha mà nên gì đó. Masala chai. Brother gi koi si di army retire seng bane gì. Nhau si cái các khỉ sai sai rồi. Cái chôm mình. Koi yau được đi nhỉ. Phagi mà lại bằng sắc chả. Tamo sui tay mà xuống tamo sui năm mà xuống ngasi đi tấp ta cái phần giờ mẹ ngasi đi yam simple day. Thank you. Hi salam. Ha hi gì đấy. Salam Vidya Lakshmi Devi ha hi. Hi hay là ha rồi. Nhiều thiên mà hồ đấy. Ai đi dùng rồi chuông mà chứ không được. Rồi hồi đấy. Nakanda. Trong chân party gan cô gì. Nakanda thấy đua cái chuông gần phận. Nhưng mẹ bảm đây nhỉ. Cái nó chỉ nhìn thác tao rồi nè. Thế. Xa ní cái chỉ nhìn vào. Thế ê. Yang cái nó thùng được với ông thác cái thế. Chỉ nhìn được tao khai video để ta để được. Apa cái gì apa nó học rồi. Welcome inama do tamo se yam lengre ko wa ka pa ngang khidre. Cha đi bấy nè. Chỉ man patเลยด้วยnè. Happy Holi inama happy Holi ngan thôi. Yam nơi khát lấy brother se khát nơi khát lấy hành tắc tệ. Thăm mà cũng này đồ. Thăm bậc cái cả cái tàu vừa nó cho mình như nè. Cha bậc thăm bậc tàu lên nè. Mà Ai ngã lên dance tao kìa. mà ngã lên dance rồi nè. Yamba chắc thuộc làm cái hay nữa. Yamba chắc thuộc làm cái gì cái hay nói không ra. Hai mình giờ. Cha bây giờ cho số video đó ở số wa pa ngang khi je ibung fajar base. Adu ni mà le hana cái mà đi mà rồi khara. Demand dari thari. Mà cho nên giờ ai ở giờ rồi à? Nên nè. Hadi sum akhoi cái sum hadi bani sum tong nya ra bani nè. Thanda tong yam nungai te ba. Bichu lai ta ba. Ba cheksal lu ba bi nupi ga mu koi le ram ne ji. Mau khari me thai cái nè. Lemba guli cái cha ru ba mi tam mo nang boy lem na guli cái cha ru ba mi tam mo nang boy. Anh nói to live share tao hay à? Live share to mà. Mi yam yem cái gì đó ba. Ai live thằng những bài thai như cái. Anh cũng muốn chặn nó làm gì? Cheksal lu inam man tam mo. Do phaja maliko cái gì. Nham ba chắc thok mu ko ka phải mà gì. Cái dây nó khura cái nem po cái gì đấy. Không. Akhoi
ꯀꯩꯅꯣ ꯆꯥꯔꯦ ꯅꯨꯗꯜꯁꯀ ꯃꯦꯀ꯭ꯔꯣꯅꯤꯒ ꯃꯤꯛꯁ ꯇꯧꯔ ꯍꯧꯕ ꯑꯗꯨꯗꯤ ꯆꯥꯔꯦ ꯄꯨꯔꯥ ꯆꯝꯃꯦꯅ ꯍꯥꯏꯒꯨꯝꯗꯅ ꯍꯥꯎꯇꯦ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯗꯥꯏꯅꯦ ꯍꯥꯞꯇꯤ ꯍꯥꯞꯈꯤ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄ ꯑꯃꯨꯛ ꯁꯧꯍꯟ ꯇꯥꯔꯦ ꯂꯥꯝꯕꯁꯦ ꯐꯪꯗꯕ ꯊꯥꯡꯒꯠꯄꯁꯨ ꯉꯝꯗꯕ ꯑꯗꯨꯅꯦ ꯌꯥꯝ ꯌꯦꯡꯒꯦꯔꯥ ꯌꯦꯡꯂꯣꯏꯔ ꯀꯨꯁꯤꯅꯤ ꯑꯗꯨꯝ ꯊꯥꯎ ꯅꯝꯕ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯉꯤꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯊꯥꯅꯤꯡꯕꯒꯤ ꯕꯤꯠꯇꯣ ꯂꯩꯔꯤꯀꯥꯟꯗ ꯁꯨꯝ ꯊꯥꯕꯅꯤꯗ ꯑꯩ ꯑꯥꯔꯃꯤꯅꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯍꯧꯗ꯭ꯔꯦ ꯒꯥꯏꯅ ꯇꯧ ꯂꯩꯔꯝꯃꯤꯀꯣ ꯒꯥꯏꯁꯤꯗꯤ ꯋꯥꯔꯤꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯇꯥꯛꯁꯜꯂꯛꯏꯁꯤꯗꯤ ꯇꯥꯁꯜꯂꯛꯑꯦ ꯒꯥꯏ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯔꯛꯏꯅꯦ ꯄꯣꯏꯟ ꯇꯨ ꯕꯤ ꯅꯣꯇꯦꯠ ꯇꯧ ꯂꯩ ꯍꯥꯏ ꯑꯣꯏ ꯑꯩꯁꯨ ꯑꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯈꯨꯔꯥꯒ ꯏꯅꯦꯝꯄꯣꯛꯀꯁꯦ ꯑꯩꯁꯤꯗꯤ ꯇꯥꯎꯁꯟꯅꯔꯤꯕꯅꯤꯗ ꯃꯥꯜꯍꯜꯂꯤꯝꯅꯤ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯃꯁꯅ ꯀꯟꯗꯣꯏꯅꯤ ꯂꯥꯏꯐ ꯍꯦꯛ ꯃꯨꯊꯠꯄ ꯐꯨꯅꯔꯛꯀꯗꯧꯔꯤꯕꯅꯤꯗ ꯌꯥꯝ ꯁꯥꯡꯕ ꯀꯃꯦꯟ ꯑꯃ ꯅꯝꯃꯛꯑꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯊꯥꯕ ꯊꯥꯗꯕꯅ ꯏꯅꯝꯃ ꯍꯣꯏꯁꯨ ꯀꯨꯁꯤ ꯌꯦꯡꯕ ꯌꯦꯡꯗꯕ ꯑꯩꯈꯣꯏꯁꯨ ꯀꯨꯁꯤ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯩ ꯀꯨꯁꯤꯗ ꯌꯦꯡꯂꯛꯏꯅꯤ ꯁꯤꯅ ꯏꯅꯝꯃ ꯊꯝꯃꯣ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯕ ꯃꯤꯗꯨꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯂꯥꯎ 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 ꯂꯥꯎꯅ ꯀꯧꯁꯜꯂꯨꯅꯦ ꯑꯗꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯈꯔ ꯁꯤꯜꯂꯒ ꯍꯥꯎꯋꯦ ꯇꯧꯕꯅꯤ ꯏꯆꯝ ꯆꯝꯃꯤ ꯅꯪ ꯆꯥꯏꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯄꯨꯡ 9:30 ꯃꯥꯄꯟ ꯇꯥꯔꯝꯗꯥꯏꯗꯩ ꯃꯤ ꯊꯣꯛꯇꯣꯏꯅꯦꯕ ꯁꯦ ꯊꯥꯕꯜ ꯃꯐꯝ ꯎꯠꯂꯛꯀꯦ ꯑꯩ ꯂꯥꯏꯚ ꯊꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯊꯥꯕꯜ ꯃꯐꯝ ꯎꯠꯀꯦꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯅꯤꯡꯉꯦ ꯃꯨꯛꯕꯥꯡꯁꯨ ꯌꯦꯡꯅꯤꯡꯉꯦ ꯅꯣꯏꯅ ꯇꯧꯕꯤꯔꯛꯇꯕꯩ ꯋꯥꯅꯦ ꯑꯩꯗꯣ ꯅꯍꯥꯟ ꯃꯨꯛꯕꯥꯡ ꯅꯝꯒꯦꯅ ꯇꯧꯋꯦꯕꯀꯣ 50K ꯌꯧꯕꯒꯤꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯋꯤꯁ ꯀꯩꯀꯥ ꯄꯤꯔꯛꯄꯩꯁꯨ ꯑꯩꯗꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯑꯣꯏꯅ ꯅꯝꯒꯦꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯌꯨꯛ ꯍꯦꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄꯒꯅꯦ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃ ꯂꯩꯇꯕꯒꯤꯅꯦ ꯀꯩꯅꯣ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯀꯞꯄꯦ ꯑꯗꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯕꯤꯠ ꯂꯩꯇ꯭ꯔꯦꯗꯅ ꯇꯟꯗꯅ ꯅꯝꯗꯕꯅꯦꯕ ꯃꯨꯛꯕꯥꯡ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯁꯥꯟꯇꯤꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯒ ꯍꯥꯏꯔ ꯃꯃꯥꯏꯁꯦ ꯀꯥꯏꯗ ꯃꯥꯜꯂꯤ ꯃꯆꯤꯟꯒ ꯊꯤꯔꯤꯁꯦ ꯅꯣꯏ ꯃꯥꯗꯣ ꯑꯣꯏꯔꯝꯒꯅꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯆꯤꯟ ꯊꯤꯕ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯁꯦ ꯅꯃꯤꯡꯗꯣ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯅ ꯊꯥꯔꯒ ꯅꯆꯤꯟ ꯊꯤꯔꯤꯗꯨꯕꯨ ꯅꯃꯥ ꯃꯄꯥ ꯋꯥꯔꯛꯇꯕ꯭ꯔꯣ ꯅꯪꯕꯣ ꯅꯨꯡꯁꯤꯅꯒ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦ ꯊꯤꯗꯤ ꯉꯥꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯆꯠꯂꯣꯍꯦ ꯒꯥꯏ ꯃꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑ ꯆꯠꯂꯣꯏ ꯏꯀꯥꯏꯅꯦꯅ ꯍꯅꯨꯕꯤ ꯌꯥꯏ ꯑꯩꯅ ꯍꯅꯨꯔ ꯅꯪ ꯆꯥꯛꯏꯔꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯤꯅꯤꯡꯉꯕ ꯈꯪꯗꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯔ ꯈꯪꯗꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯣ ꯁꯤꯅ
Chứ này rồi. Cây nó nè. Ano? Ano? Ano ito? Oh. Ising ka na tayo ba? Ay, okay daw ba? Ah. Mai ao thì mới mà này mà xem thì nó là cái này nhà lưỡi nè. Thôi vậy. 영상제 영상 돌아가는데 오늘 딸은 hayeng astika 해보고 aduna 소라 로이지 먹디 짜부도 누가이제는 더군 Kamu tumning besak manjelai bungi saksa Abang ni ugido ini dah. Pukka puthokna Abang gi ground na chung rao de side tegi. mateng pang boina sabangi Mayam gi bit. Pungin thawat boina Hi che hi Chini ja anh em thùng cái răng cái lụa cái tăng hạp rồi Chini tăng thùng mà lên mẹ khó lắm Chini thùng đám nhân thật ninh rẻ. Mà quốc trình là trong thật ô ibung ga inang mà quốc trình cái xuồng này 2 năm để môi mà xài rồi mà quốc cái trình cái xuồng ở đây video nào mà kẹt nè hay đi itihasta cái nó Ano lamay mo. ano là mai mà hàng ở cái thầm hông nữa vậy làm cân thùng được dùng hỏi sinh LIG Dalchini cái cả mấy thao con này nè lông cái cả Không thuốc ra cả. Mi mo na mo nawani ma chung na o ina ma. Si tha rồi. Không thấy hồi cái nữa chứ thật quên thật nào. Xem gì sao này sao ví dụ là sao
ꯇꯥꯃꯣ ꯅꯤꯛꯄ ꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯤꯛꯄ ꯍꯧꯔꯦ ꯇꯧꯔꯝꯅꯦ ꯈꯔ ꯈꯔꯒ ꯌꯥꯝ ꯅꯛꯑꯦꯕ ꯁꯤꯗ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯏ ꯃꯅꯤꯡꯗꯅꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯦꯝ ꯉꯍꯥꯟꯃꯨꯛꯀꯤꯗꯤ ꯍꯥꯎꯇꯦꯗꯅ ꯍꯟꯗꯛꯇꯤ ꯁꯦꯝ ꯍꯥꯎꯋꯦ ꯃꯦꯃꯣꯔꯤ ꯍꯥꯏꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯥꯏꯁꯦ ꯀꯥꯏꯗꯩꯅꯣ ꯏꯁꯤꯡꯗ ꯈꯥꯏꯕꯤ ꯂꯥꯎꯅꯤ ꯏꯁꯤꯡꯗ ꯊꯛꯀꯦ ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯉꯒꯦ ꯆꯣꯡꯊꯔꯣ ꯆꯣꯡꯊꯔꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯇꯅ ꯆꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏ ꯆꯨꯝꯃꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯊꯥꯕꯜ ꯆꯠꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯑꯝꯇ ꯈꯥꯏꯕꯤꯔꯣ ꯑꯗꯨꯅꯦ ꯍꯦꯟꯁꯦꯛ ꯇꯥꯃꯣ ꯍꯥꯏ ꯍꯦꯟꯁꯦꯛ hand is shake together Masanando pakang ay bukning sing jagaro ꯏꯁꯤꯡ ꯈꯥꯏꯔꯨꯈꯤꯒꯦ ay ꯂꯥꯞꯅ ꯎꯠꯂꯨꯅꯦ ꯍꯦꯟꯅ ꯐꯖꯅ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯔꯤꯉꯩꯗ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯀꯦꯗꯅ ꯈꯣꯠꯇꯅ ꯀꯦꯕꯨ ꯑꯃꯇ ꯍꯥꯞꯀꯦꯀꯣ ꯑꯗꯨꯅꯦ ꯍꯦꯟꯁꯦꯛ ꯇꯝꯃꯣ ꯀꯥꯏꯁꯤꯗꯤ ꯏꯁꯤꯡ ꯊꯛꯀꯦ ꯀꯩꯅꯣ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯂꯩꯇꯦ ꯀꯥꯏꯗ ꯂꯩꯕ ꯀꯥꯏꯗ ꯂꯩꯅꯣ ꯖꯛꯁꯤꯗꯔꯣ ꯖꯛꯁꯤꯗꯤ ꯑꯩꯅ ꯁꯤꯟꯇꯦꯛꯁꯇꯩ ꯀꯟꯕꯅꯦ ꯑꯣ ꯊꯣꯏꯁ ꯂꯥꯎ ꯏꯉꯛꯇꯣꯏꯖꯥꯠꯂꯥ ꯅꯣꯏ ꯆꯠꯀꯦ ꯍꯥꯏꯔꯣ
ꯂꯝꯍꯥꯡꯗꯨꯅ ꯊꯛ ꯊꯛꯅꯤ ꯀꯥꯟꯁꯤꯗ ꯑꯃ ꯄꯨꯔꯛꯀꯦ. ꯕꯦꯛ ꯄꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯄꯨꯔꯛꯀꯨꯝꯁꯤꯔꯣ? ꯄꯩꯁꯥ ꯈꯔꯗꯤ ꯄꯨꯔꯛꯑꯣ ꯑꯗꯨꯗꯤ. ꯍꯩ ꯃꯍꯤ. ꯀꯩꯅꯣꯁꯦ ꯊꯣꯡꯉꯁꯦ. ꯊꯝꯃꯣ. ꯑꯩ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯒꯨꯂꯤ ꯆꯥꯔꯛꯑꯁꯤꯔꯥ? ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯆꯥꯁꯤꯔꯥ? ꯈꯪꯗꯦ. ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? 9 ꯇꯥꯗ ꯉꯥꯏꯔꯤꯌꯦ. ꯀꯩꯅꯣꯗ ꯁꯣꯔꯣꯛ ꯀꯔꯤ ꯂꯝꯄꯥꯛ ꯌꯧꯔ ꯑꯃꯨꯛ ꯊꯥꯔꯒꯦꯗ. ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ.